ꯑꯗꯨ ꯀꯔꯤꯒꯤ ꯀꯦꯅꯤꯡꯉꯥꯏꯔ? ꯃꯥꯏꯒꯨꯝꯕ ꯅꯨꯄꯤꯕꯨ ꯑꯗꯨꯝ ꯃꯁꯛ ꯈꯔ ꯐꯖꯍꯟꯅꯤꯡꯉꯥꯏꯅꯤꯗ. ꯉꯛꯑꯦꯅꯦ ꯇꯥꯡꯈꯨꯜꯈꯣꯏꯅ ꯑꯩꯒꯤ ꯅꯝꯕꯔ ꯊꯤꯔꯛꯄ ꯍꯥꯏꯁꯦ. ꯍꯥꯏ ꯃꯤꯅꯣꯏꯕ ꯃꯥ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯂꯤꯌꯥꯡꯃꯥꯏ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯆꯥꯟ ꯄꯥꯃꯥꯏ ꯍꯥꯏꯕꯅꯦꯀꯣ ꯃꯃꯤꯡꯗꯣ. ꯑꯗꯨ ꯃꯥꯕꯨ ꯑꯩ ꯍꯧꯖꯤꯛ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯒꯅꯤ. ꯑꯗꯨ ꯉꯁꯤꯁꯦ ꯈꯪꯗꯦ ꯃꯥ ꯄꯥꯏꯈꯠꯀꯦꯔꯥ ꯄꯥꯏꯈꯠꯂꯣꯏꯔꯥ ꯈꯪꯗꯦꯀꯣ. ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯉꯁꯤꯗꯤ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯒꯅꯤ. ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯃꯥꯁꯦ ꯃꯦꯀꯞꯀꯨꯝꯕ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯒꯨꯝꯕ ꯃꯥ ꯂꯣꯏꯅ ꯍꯥꯏꯕꯅꯦꯀꯣ. ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯦꯀꯞꯀꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯈꯔ ꯍꯥꯏꯖꯒꯦ. ꯑꯗꯨꯒ ꯑꯩ ꯂꯤꯌꯥꯡꯃꯩ ꯁꯥꯔꯣꯏ, ꯑꯗꯨꯅ ꯑꯩ ꯇꯥꯡꯈꯨꯜ ꯁꯥꯒꯅꯤꯀꯣ. ꯑꯩ ꯎꯈ꯭ꯔꯨꯜꯗꯒꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯄ꯭ꯔꯦꯡ ꯑꯗꯨꯝ ꯇꯧꯒꯦ ꯃꯥꯕꯨ. ꯑꯗꯨꯝ ꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯒꯦꯀꯣ. ꯍꯜꯂꯣ. ꯍꯜꯂꯣ. ꯑꯣ ꯇꯨꯝꯕ꯭ꯔꯣ? ꯑꯣ ꯀꯩꯒꯤ ꯍꯧꯖꯤꯛ ꯇꯨꯝꯃ ꯂꯩꯕ꯭ꯔꯣ? ꯀꯩꯒꯤ ꯍꯧꯖꯤꯛ ꯇꯨꯝꯃ ꯂꯩꯕ꯭ꯔꯣ? ꯇꯨꯝꯅꯤꯡꯕꯒꯤꯅꯤꯗ. ꯍꯧꯖꯤꯛꯇꯤ ꯃꯝꯗ꯭ꯔꯤꯗ. ꯎꯝ. ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ. ꯀꯔꯤꯔꯥ? ꯑꯗꯨ ꯅꯪ ꯍꯧꯖꯤꯛꯀꯥꯟ ꯀꯥꯏꯗ ꯂꯩꯕ꯭ꯔꯣ? ꯌꯨꯝꯗ. ꯌꯨꯝꯗ? ꯎꯝ. ꯌꯨꯝ ꯍꯥꯏꯗꯤ? ꯑꯗꯣ ꯑꯩ ꯌꯨꯝꯗ. ꯀꯥꯏꯗ ꯍꯥꯏꯕ? ꯑꯩꯒꯤ ꯌꯨꯝꯗ. ꯅꯪꯒꯤ ꯌꯨꯝ ꯍꯥꯏꯗꯤ ꯏꯝꯐꯥꯜꯔꯥ ꯑꯗꯨꯒ ꯇꯃꯦꯡꯂꯣꯡꯔꯥ ꯀꯥꯏꯗꯅꯣ? ꯑꯩ ꯅꯪꯒꯤ ꯈꯨꯟ ꯃꯤꯡꯁꯨ ꯈꯪꯗꯦ. ꯑꯗꯨꯗꯤ ꯀꯣꯟꯅ ꯈꯪꯅꯤ. ꯀꯩꯅꯣꯝꯃ ꯍꯪꯅꯤꯡꯕꯩꯅꯦꯗ. ꯍꯪꯉꯣ. ꯏꯝꯐꯥꯜꯗꯔꯣ? ꯎꯝ. ꯏꯝꯐꯥꯜꯗ ꯂꯩꯌꯦꯕ? ꯎꯝ. ꯑꯗꯨ ꯅꯪ ꯃꯦꯀꯞꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯅꯪ ꯇꯧꯋꯦꯕ ꯅꯠꯇ꯭ꯔꯣ? ꯎꯝ. ꯑꯣ ꯑꯗꯨ ꯅꯪ ꯍꯧꯖꯤꯛꯀꯥꯟ ꯁꯪꯕ꯭ꯔꯥ ꯁꯪꯗꯕ꯭ꯔꯣ ꯀꯣ? ꯀꯦꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯣ? ꯍꯣꯏ ꯀꯦꯅꯤꯡꯉꯥꯏ ꯂꯩꯌꯦ꯫ ꯀꯥꯏꯗꯔꯥ? ꯃꯐꯝꯗꯤ ꯈꯔꯗꯤ ꯂꯥꯞꯇꯤ ꯂꯥꯞꯄꯦꯀꯣ. ꯑꯩꯁꯦ ꯎꯈ꯭ꯔꯨꯜꯗ ꯂꯩꯕ, ꯑꯩ ꯎꯈ꯭ꯔꯨꯜꯗꯩꯅꯦꯕ꯫ ꯑꯣ. ꯀꯔꯤꯒꯤ ꯀꯦꯅꯤꯡꯉꯥꯏꯔ? ꯑꯁ ꯅꯨꯄꯥꯕꯨ ꯅꯠꯇꯦ ꯅꯨꯄꯤꯕꯨ ꯀꯦꯍꯟꯅꯤꯡꯕ. ꯍꯌꯦꯡ ꯍꯟꯆꯤꯠ ꯂꯨꯍꯣꯡꯕ ꯂꯩꯕ. ꯑꯗꯨ ꯀꯔꯤꯒꯤ ꯀꯦꯅꯤꯡꯉꯥꯏꯔ? ꯃꯥꯏꯒꯨꯝꯕ ꯅꯨꯄꯤꯕꯨ ꯑꯗꯨꯝ ꯃꯁꯛ ꯈꯔ ꯐꯖꯍꯟꯅꯤꯡꯉꯥꯏꯅꯤꯗ꯫ ꯑꯗꯨ ꯀꯦꯕꯗꯣ ꯑꯥ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯅꯣ ꯍꯥꯏꯕ? ꯑꯣ ꯃꯦꯔꯦꯖꯒꯤꯅꯦ꯫ ꯋꯦꯗꯤꯡꯒꯤꯔꯣ? ꯍꯣꯏ ꯋꯦꯗꯤꯡꯒꯤ꯫ ꯑꯗꯨ ꯅꯨꯄꯤꯒꯤꯔꯣ? ꯑꯗꯨ ꯅꯨꯄꯤ ꯋꯦꯗꯤꯡ ꯇꯧꯅꯤꯡꯉꯥꯏꯒꯤꯔꯣ? ꯍꯣꯏ꯫ ꯗꯦꯠ ꯀꯌꯥꯗꯔꯥ? ꯗꯦꯠꯇꯤ ꯉꯁꯤ ꯗꯦꯠ 25ꯅꯦꯕ, ꯑꯗꯨ 27ꯗ ꯑꯣꯏꯗꯧꯕ꯫ ꯅꯪꯗꯧ ꯃꯥꯟꯗꯦ ꯑꯗꯨꯗꯤ꯫ ꯅꯪꯗꯦꯕ? ꯎꯝ. ꯑꯁ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯥꯅꯦꯕ꯫ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯀꯣꯏꯊꯤ ꯊꯤꯔ ꯐꯪꯅꯦꯕ ꯌꯨꯇ꯭ꯌꯨꯕꯇ ꯀꯔꯤ ꯀꯔꯤꯔꯥ ꯅꯪꯕꯨ ꯑꯗꯨꯝ ꯅꯪ ꯃꯤꯡ ꯄꯜꯂ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯅꯪꯕꯨ ꯀꯧꯕꯅꯤꯗ, ꯀꯃꯥꯏꯅ ꯀꯧꯅꯤꯡꯕ ꯑꯩꯁꯨ꯫ ꯈꯪꯒꯅꯤ? ꯍꯥ? ꯇꯥꯡꯈꯨꯜꯅ ꯀꯃꯥꯏꯅ ꯈꯪꯉꯣꯏꯅꯦ ꯑꯩꯉꯣꯟꯗ? ꯇꯥꯡꯈꯨꯜꯒꯤ ꯑꯀꯦꯕ ꯍꯩꯕ ꯃꯤ ꯃꯌꯥꯝ ꯂꯩꯕꯗꯣ꯫ ꯑꯁ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯣꯏ ꯇꯥꯡꯈꯨꯜ ꯈꯛꯇꯪ ꯑꯗꯨꯝ ꯀꯦꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯅ, ꯑꯗꯨꯝ ꯖꯥꯇꯤ ꯑꯗꯨꯝ ꯑꯃ ꯑꯗꯨꯝ ꯄꯨꯜꯂꯗꯤ ꯅꯨꯡꯉꯥꯏꯅ꯫ ꯑꯗꯨꯅ ꯍꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯀꯅꯥꯕ ꯔꯣꯡꯃꯩ ꯅꯨꯄꯤ ꯑꯃꯒꯤꯁꯨ ꯋꯦꯗꯤꯡꯒꯤ ꯀꯦꯕ ꯎꯕ꯫ ꯃꯃꯤꯡꯗꯤ ꯀꯧꯈ꯭ꯔꯦ꯫ ꯍꯣꯏ ꯇꯥꯡꯈꯨꯜ, ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯁꯤꯡꯁꯨ ꯌꯥꯝ ꯂꯩꯗ꯫
ꯑꯗꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯪꯒꯤ ꯃꯤꯡꯁꯨ ꯑꯗꯨꯝ ꯇꯥꯕꯗꯨꯗ ꯆꯥꯟ ꯄꯥꯝꯃꯥꯏ ꯍꯥꯏꯕ꯭ꯔꯥ? ꯑꯩꯗꯤ ꯀꯦꯕ ꯌꯥꯝ ꯀꯦꯗ꯭ꯔꯤꯗ. ꯑꯁ ꯌꯥꯝ ꯀꯦꯗ꯭ꯔꯁꯨ ꯐꯖꯅ ꯀꯦꯕ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯗꯨꯝ ꯀꯦꯗꯕꯩ ꯃꯍꯨꯠꯇꯨꯗ ꯑꯗꯨꯝ ꯈꯔ ꯀꯦꯅꯤꯡꯉꯥꯏ ꯍꯥꯏꯕꯅꯤꯗ. ꯐꯖꯅ ꯀꯦꯔꯣꯏꯗ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥꯁꯨ ꯂꯩꯇꯦ. ꯑꯗꯨꯝ ꯅꯣꯏ ꯀꯌꯥ ꯀꯌꯥ ꯂꯧꯕ꯭ꯔꯣ? ꯀꯦ ꯍꯥꯏꯕ ꯂꯩꯇꯦꯗ ꯑꯩꯗꯤ. ꯍꯥꯏꯗꯤ ꯂꯩꯅ ꯁꯤꯃꯨꯛ ꯂꯩꯌꯦ ꯁꯤꯃꯨꯛ ꯑꯗꯨꯝ ꯂꯧꯅꯤ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯐꯝꯁꯨ ꯈꯔꯗꯤ ꯂꯥꯞꯇꯤ ꯂꯥꯞꯄꯦ ꯑꯗꯨꯝ ꯅꯪ ꯒꯥꯔꯤ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯏ. गाड़ी स्टार्ट कर. हम फर्स्ट स्टार्ट हम फर्स्ट गाड़ी ꯑꯗꯨꯝ ꯑꯩꯗꯤ ꯀꯦꯕꯒꯤ ꯃꯃꯜ ꯍꯧꯖꯤꯛ ꯂꯩꯇꯦ. ꯃꯣꯏꯅ ꯄꯤꯅꯤꯡꯕ ꯄꯤꯕꯅꯦ. ꯐꯖꯅ ꯇꯥꯗꯦꯅꯦ ꯅꯪ ꯈꯣꯟꯖꯦꯜ. ꯑꯩꯒꯤꯗꯤꯀꯣ ꯑꯥꯎ ꯑꯩꯅ ꯀꯦꯕꯗꯣ ꯑꯗꯨꯝ ꯑꯩꯒꯤ ꯔꯦꯠ ꯂꯩꯇꯦꯕ ꯍꯧꯖꯤꯛꯇꯤ. ꯑꯗꯨꯝ ꯃꯣꯏꯅ ꯑꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯄꯤꯅꯤꯡꯕ ꯆꯥꯡꯗꯣ ꯄꯤꯌꯦꯕ. ꯑꯣ ꯃꯣꯏꯅ ꯍꯦꯟꯅ ꯈꯔ ꯑꯗꯨꯕꯨ ꯅꯪꯅꯁꯨ ꯁꯤꯃꯨꯛ ꯑꯗꯨꯝ ꯂꯧꯅꯤ ꯑꯗꯨꯝ ꯍꯥꯏꯕꯗꯨꯁꯨ ꯂꯩꯅ. ꯑꯩꯗꯤ ꯂꯩꯇꯦꯗ. ꯑꯁ ꯑꯩꯁꯦ ꯗꯦꯠ 27 ꯇꯥꯕ ꯑꯗꯨ ꯑꯩ ꯅꯨꯄꯤꯅꯦ ꯑꯩ ꯂꯨꯍꯣꯡꯕꯒꯤꯅꯦꯕ. ꯑꯩ 27 ꯒꯨꯝꯕꯗꯤ ꯅꯪꯉꯣꯏꯗ. ꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕ꯭ꯔꯣ? ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨꯝ ꯑꯩ ꯊꯕꯛ ꯂꯩꯕꯀꯣ. ꯑꯣ ꯑꯗꯨ ꯅꯪ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯨꯒꯨꯝꯕ ꯂꯩꯕ꯭ꯔꯣꯀꯣ ꯑꯇꯣꯞꯄ? ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯦ. ꯃꯤꯗꯤ ꯌꯥꯝ ꯂꯩꯔꯝꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ. ꯃꯩꯇꯩꯒꯨꯝꯕꯗꯤ ꯀꯧꯔꯗꯤ ꯈꯔ ꯇꯧꯒꯅꯤꯀꯣ. ꯑꯥ ꯑꯗꯣ ꯈꯨꯜꯗ ꯍꯥꯏꯔꯗꯤ ꯈꯔ ꯐꯔꯛ ꯇꯥꯒꯅꯤꯅꯦ. ꯑꯣ ꯆꯠꯅꯤꯡꯉꯥꯏꯒꯤꯗꯤ. ꯑꯣ ꯑꯣ ꯑꯩꯁꯦ ꯅꯪꯕꯨ ꯀꯧꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯅꯪꯒꯤ ꯅꯝꯕꯔꯁꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯏꯃꯥꯟꯅꯕ ꯑꯃꯗꯨꯅ ꯄꯤꯔꯛꯄꯅꯤꯅ ꯃꯉꯣꯟꯗ ꯅꯤꯕꯅ. ꯑꯩꯅꯦꯍꯦ. ꯍꯥꯥ ꯉꯛꯑꯦꯅꯦ ꯇꯥꯡꯈꯨꯜ ꯈꯣꯏꯅ ꯑꯩꯒꯤ ꯅꯝꯕꯔ ꯊꯤꯔꯛꯄ ꯍꯥꯏꯁꯦ. ꯑꯦꯁ ꯀ꯭ꯔꯤ ꯉꯛꯀꯦꯔꯣ ꯇꯥꯡꯈꯨꯜ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯂꯤꯌꯥꯡꯃꯩ ꯑꯣꯏꯔꯣ ꯑꯗꯨꯒ ꯀꯕꯨꯏ ꯑꯣꯏꯔꯣ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯅ ꯑꯗꯨꯝ ꯊꯤꯔꯛꯄ ꯌꯥꯏꯅ. ꯔꯣꯡꯃꯩ ꯑꯣꯏꯔꯗꯤ ꯈꯔ ꯁꯦꯁ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯕ. ꯁꯦꯁ ꯇꯥꯡꯈꯨꯜ ꯍꯥꯏꯔꯗꯤ. ꯇꯥꯡꯈꯨꯜ ꯑꯣꯏꯔꯁꯨ ꯀꯔꯤ ꯀꯥꯏꯕ ꯂꯩꯕ꯭ꯔꯣ? ꯇꯥꯡꯈꯨꯜ ꯑꯣꯏꯔꯁꯨ ꯔꯣꯡꯃꯩ ꯑꯣꯏꯔꯁꯨ ꯆꯞ ꯃꯥꯟꯅꯩꯅ. ꯅꯪꯒꯤ ꯃꯈꯣꯟꯗꯤ ꯇꯥꯡꯈꯨꯜꯒꯤ ꯃꯩꯇꯩꯂꯣꯟꯒ ꯃꯥꯟꯗꯦꯗ. ꯀꯔꯤ ꯃꯥꯟꯕ꯭ꯔꯣ? ꯇꯥꯡꯈꯨꯜ ꯇꯥꯡꯈꯨꯜꯅ ꯉꯥꯡꯕꯒꯤ ꯃꯩꯇꯩꯂꯣꯟ ꯃꯥꯟꯗꯦꯕ. ꯑꯗꯨꯗꯤ ꯀꯔꯤ ꯃꯥꯟꯕ? ꯈꯪꯗꯦ ꯑꯗꯨꯗꯤ. ꯑꯩꯁ ꯅꯪꯅ ꯃꯥꯟꯗꯦ ꯇꯥꯡꯈꯨꯜꯅꯤꯅꯦ ꯇꯥꯡꯈꯨꯜꯁꯨ ꯆꯞ ꯃꯥꯟꯅꯗꯦꯅ ꯑꯗꯨꯝ ꯃꯥꯒꯤ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯦꯅ. ꯀꯔꯤ ꯃꯥꯟꯗꯦ ꯍꯥꯏꯕ꯭ꯔꯣ? ꯃꯩꯇꯩꯂꯣꯟꯗꯣ ꯑꯥ ꯇꯥꯡꯈꯨꯜꯒꯤ ꯇ꯭ꯌꯨꯟꯗꯤ ꯈꯔ ꯇꯣꯡꯉꯥꯜꯂꯦꯕ. समझ रहे हो? समझ रहे हो आप? ꯁꯦꯁ ꯅꯪꯒꯤꯗꯤ ꯈꯔ ꯇꯣꯉꯥꯟꯕ ꯑꯗꯨꯒꯤꯅꯤ. ꯏꯁ ꯍꯣꯏ ꯑꯗꯨ ꯑꯩꯗꯤ ꯐꯔꯛ ꯇꯥꯔꯅꯤ. ꯅꯪ ꯑꯇꯩꯕꯨ ꯑꯃꯨꯛ ꯑꯗꯨꯝ ꯍꯪꯉꯣ ꯅꯣꯏ ꯇꯥꯡꯈꯨꯜ ꯃꯤ ꯃꯁꯦꯟꯗꯨꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯇꯥꯡꯈꯨꯜꯒꯨꯝꯕꯗꯤ ꯈꯪꯗꯦꯕꯀꯣ. ꯑꯥ ꯑꯗꯨ ꯃꯩꯇꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯈꯣꯏꯗꯤ ꯅꯣꯏꯒꯤꯗꯤ ꯇꯥꯡꯉꯦꯕ. ꯑꯥ 30-40 ꯒꯨꯝꯕ ꯂꯧꯋꯦꯕ꯫ ꯑꯣ ꯑꯗꯨꯒꯤ ꯃꯣꯏ ꯃꯩꯇꯩꯒꯨꯝꯕꯗꯤ ꯑꯩꯅ ꯈꯪꯕꯒꯨꯝ ꯑꯣꯏꯗꯦ. ꯑꯣ ꯑꯣ ꯅꯪ ꯁꯪꯗ꯭ꯔꯗꯤ ꯍꯣꯏ ꯎꯄꯥꯏ ꯂꯩꯇꯦꯗ ꯑꯗꯨꯝ ꯑꯩꯅ ꯅꯪꯕꯨ ꯀꯧꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯀꯧꯕꯅꯤꯗ ꯑꯗꯨꯝ ꯍꯪꯕꯅꯤꯗ ꯍꯣꯏ ꯍꯣꯏ ꯅꯪ ꯐꯔꯛ ꯇꯥꯈ꯭ꯔꯗꯤ ꯍꯣꯏ ꯀꯥꯏꯗꯦꯗ. ꯍꯪꯔꯛꯄꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯦ ꯑꯩꯁꯨ. ꯑꯣ ꯎꯝ ꯐꯔꯦ ꯑꯩꯁꯨ ꯀꯣꯄ꯭ꯔꯦꯡꯅꯤꯗ. ꯀꯅꯥꯔꯥ? ꯑꯩ ꯈꯣꯟꯖꯦꯜ ꯈꯪꯗ꯭ꯔꯣ? ꯃꯤ ꯃꯌꯥꯝ ꯀꯣꯜ ꯄ꯭ꯔꯦꯡ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ. ꯅꯪꯅ ꯇꯥꯡꯈꯨꯜ ꯃꯥꯟꯗꯦ ꯍꯥꯏꯕꯗꯣ. ꯀꯅꯥ ꯃꯥꯟꯕ꯭ꯔꯣ? ꯇꯥꯗꯤ ꯇꯥꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏ ꯇꯥꯔꯝꯈꯤꯔꯣꯏꯗ. ꯈꯜꯂꯨ ꯅꯪ ꯆꯨꯝꯈ꯭ꯔꯗꯤ
Pesa pini. Hai con chịu khai muốn nó. De chiu khai za. Ai dàn isi nè. Solo. Dàn gái nó. Kanano. Chưa gặp sự là. Sis, YouTuber filano bo. Dàn gái gì rồi. Tangkul ni. Thất. Tangkul ni araga. I see the moon. Nanti tu ina. Ko prank kam tai ke kamam jiwe nang makeup kame wa de tiu po siu wa tiu di ha rong mai pui wa di nang kamu ngokhat tiu tiam ngai so tiu ko prank tiam jiwe da. Rong pui YouTuber pui khap pui bazan is ngalap tan ni we da. Dunia của mà. Se pui channel kan tu ngokhat tiu bo. Giờ buồn thì có comment đâu kìa. Nang Camara kamu ya me. Ai có mình màu hay mình tăng nhỉ? Dạ kamu dia Liangmai tiu mai bam liora chun huyam dia tin kalam ni chuta tiu kamam mo ngau kha. Film comedy slagu priya di kamu yam ne tia. Anh he càng siêu Ngau cao bam kìa. we ra kamu we hai song ni kamu san bam no he. Lưu hoàng phải khai bị thuần kia để he. Liu bo tiu wang piram ni tia ai wang ma sa so wang ne tia. Tia na to si ma sa ra tiu sui de tia. Ý xín này. Tiu si ra zan ra lo tiu raman ni tia. Mà lan hồi ta. Nang kam si no nang video ra pui ba mi ma tia. Ngô video phải rồi he. Strong chiu amwe da. Dạ muốn là kìa. Nang phone picture kha thank you da na picture ma suma bam tia. Number si ma ha picture ma ra kumap che bu zo ya. He, nhưng mà kìa he. Thank you de tia. Làm khổ đau vui để chứ. Khudak di mai bo tia khudak di tia. Tak lem phi de tia. Ti zo na tu de tia pang ku me o meres ma ke da de liu meres ra ma ke he. Ya we de tia na ko picture kha. Dạ. Tia video so phi sal ma ke. Ya thank you dang. Yam nungare ko pick to bi bagidamata do fazana maso pukhum pi biba aduga aina sidi mabu ko print togina tomne ngarang so ai mi ma bu ko tomne do ma paikhata ba ko aduna chanbo ai mo ningsingba adui imanaba ngonda ye number amu niraga ai mabu ko tomne duna maso fazana khumbiba aduga ma fazana so ngangbiba haibiba idamasu yam nungaire dudi sidai dum losingrage dum yam bye bye matai video da mu unarse